Chief Minister N. Biren Singhana maki Facebook post thagalakpa warul khara mayamda thamjaramge the addiction center oiriba lambal makha lekaida adugumaba social media rasu viral oikhiba Bradway the addiction resort ta concerned authority singna red satakre hari aduga hariba the addiction center asi illegally registration tawdana run tawramba thengnare hari necessary action lokhanabagi damakta mi ahum fagale hariba mi ahum sigi manungda owner yauna fagale hainasu Chief Minister N. Biren Singhana thagalakpa post asina su makhatana su palakli amrumna mayamda tentakna thamjaramge All Assam Manipur Youth Association press statement ma tholoi mayam press statement si thani bisi mayamda tentakna thamjaramge Assam gi parta indefinite counter ban satharagani haina ngasi midnight gi ngasi tang kun gatre thahum english ngani kun gani thudigi satharagan haina press statement ma thoi ngasi numida waram phong khiba tungan ba manipuri se phong sing amasum thokhiba thawdo wa thok sing dagi marwoi be e pau sing khongga saraga manipur top channel gi maike digi myam na thamjagi ahan bada petroleum product puba madi atai mal puba gari sing jiri lambi sanglak pahore Southern Angami People's Organization Sapon Haukipa Mars Kungamathuidigi Matam Kaktana National Highway Kuntraga Mapal Impal Dimapur Lambi the Bantau Kibadigi Petroleum Product Puba Gari Sing Amadi Atai Mal Puba Gari Sing Impal Jedi Lambi National Highway Kuntraga Teret Phare Impal Sanglakpa Ngasidagi Haure Security Escort Kaloinana Ngasidagi Manipura Sanglakliba Gari Sing Adugi Manungda Petroleum Product Puba Truck Sing LPG bullet puba tanker sing loinana atopa tangai fadaba chinjaki polam amadi atei polam puba gari yauri masigi mathakta Shillong Guwahati amadi Dimapur romdagi Manipur sanglakpa passenger puba gari kaya su yauri haujik su lambi paringasida makhatana gari kaya Manipur leptana sanglakli adumainamak Imphal jirigi lambi phibam fatabana driver singna awab khutongsadaba kaya adumak mayoknari Amaromda Imphal jiribam lambi asi double lane da pakthoknaba nauna lambi kakpa amadi sembagi thabak satharingaida handak nong khara sukhiba sina maram moiraga lambi paringasigi sarukya da lambi ki phibam soksina lari maru oina lambi gi nakal gi nala sing ningthina laitabana maram moiduna longmai bazar amadi lukhambi gi sarukta khudong sadaba kaya miyamna mayoknari Panbayabadi Manipur amasum Nagaland gi lona bangamkhaida Manipur police ki post hangduna ngamkhai ngak selibadu sapogi maikedigi yaningdaba phongdoktuna security force hangliba mapamadu Nagaland gi lamgi sarukni haiduna haukiba Mars kungamathuidigi matam kaktana Imphal Dimapur lambida banjata kibadigi passenger puba gari sing amadi tungan polam puba gari sing Manipur samangamdaduna panduna lairakibani Loinana Manipur ngaki maikedigi panduna lariba gari sing Manipur puslaknaba hauju akan mathabak lokotuna lairibani hainasu pausna makatana palakli makasa tharak poina to papaw mana Central Library dagi lairik laukhraga matam koina thingalaktaba miyoi singi maming matha laukthorakadori Manipur ngaki Art and Culture Department gi makhada run tawriba Central Library dagi lamnamasida tungan ba miyoi kyana lairik kaya masa gi mayumda pagani haiduna laukhraga matam sangna thingalaktre hari Pausi sina Central Library dagi phamu paugi matungina di Central Library dagi tungan ba lairik kaya miyoi kyana masa gi mayumda puduna pahanba ki thaba si hana dagi satnaduna lakli Loinana lairik laukhiba miyoi singna matam sana thingalaktuna atopa miyoi singdasu lairik panaba ki khudongchaba piduna lakli adubo handa COVID-19 laisat mamangdagi howna library asidagi tungan ba makhalgi lairik kaya miyoi kyana laukhraga hauju phawba thingalaktaba miyoi singa sina laukhiba lairik singasi pajaningba miyoi kya gi ningba kahale hari Pausin hai Central Library dagi tungan ba miyoi kyana lairik laukhibagi maming laifam amadi makhoina laukhiba lairik masing sing register mek sing iduna lairik maramdana thupumatana lairik sing asi Central Library da thingalaktaba tarabadi lairik thingalaktriba miyoi singi maming matha lebak miyam khangna pauksi gi khuthangna phongdoktuna khangangani loina miyoi sing asi gi mathakta ain goeba lokhatpayaba thabak singsu lokhatlagani hairi Makasa tharak poina to pawmana April amadagi lainga ki loisang singi karmasari singna ayukpung mapandagi office ka to thabak hauna ba khankhre BJP gi anoba lainga sigi oina hokiba Mars kungani thoida famkiba cabinet mi phamna lokhiba warep ki matungina mathang April gi tang amadagi Manipur lainga ki makhada laidiba loisang singi karmasari singna ayukpung mapandagi office ka duna thabak hauna ba khankhre hiramasiga mari lainana Manipur lainga ki deputy secretary
Sunanda Thoksomna Sirola Matokre, Sirola Sigi Matungina Lengaki Luisang Sing, Sayola Magi Manungda, Numit Mangani Tabaktobugi, Numit Oigani, Loinana, Kalen Tagi Matam Haibisi, Mars, Ahungi, October Fawagi, Oina, Office Agency Sing, Body Singamadi, Public Sector, Undertaking, Unit Sing Su Ayupung, Mapandagi, Horganung Tilpung, Manga Makai Faw Tabak Sugadavani, Loinana Nung Tilpung Amadi, Ama Makai Fawbana, Lunch Break Oigani Hanis Sirola Sina Haidi. Amaramda Ningtham Thagi Matam Haibidi, November Digi, February Fawigoina, Ayupung Mapandagi, Nungtulpung Manga Fabo Office Kitabak Subugi Matamogani, Loinana, Lunch Breaki, Matam di Hanas and Akibadu Hong than a legani, Cirola Cinemakatana Haidibadi, Niamasi, Vacation Department Goina this and right. Amasum, Loinana, Essential Service Ki Employees Singoina, Makogi Tabak Toram Singda, Apanba, Oidanaba, non working day Singoina, Employee Singi roster system Hadokani, Nakalamaram the Manipulenga Kiamadi, Aided Kimahishang Sing Yauna, Lanai Mahishang Singi School, Awar Matam Ayuk Nipanagi Oigani, Loinana Department of Education, School Singasi, Sunabagi Matungina, School Awar Gimatam Lepkani Sohadi, Amarum Dana, Ngarang the Gihona International Flight Service Hokre. Cabin crew singna PPE setlambadu mathau tararoi Malem pumada sandokuna yamna sauna misi minat one kraba COVID-19 license maramoiduna say any hen international flight sing cancel tawduna lakpadu ngarang digi schedule international flight sing amuhana pahen baukre Hiramasigi matang na Civil Aviation Ministry na phongdokibagi matungina airport amasu flight sing da hana digi setna duna lakpa COVID-19 gi protocol sing da ehenba kom thokpa Lairagani, Anova Kongtang Sigimatungin international flight singda Matautoriba, Cabin crew singna, Tangai Fadana, personal protective equipment PPE kit sing Selambado Hosiki, Matautara, Masigimatak airport Matautoriba security, personal singna, Tangai Fadaba, Mapamatam Gimatungina passenger sing Mapung Fana Sekta, we are again Harry, Ministry Namakatan High international flight singda. Airline sing the Tangai for the medical emergency Europe Mapung Fana flight operations at Habayanaba sit a home hangan no Tamadavani. Amaram the face marks Upayano Kutsa Singna Hamdok to no COVID appropriate behavior sing Adumak Nakadavani Swadi. Atopa Faumana, Cancer Naduna Lady B Amada, Lewana, Lupali sing Kungani Panteng Bankre. Kangabo Kendrigi Manungsana, Lamding Kumantim Laikai the Leva Kumantem, Ahanbi Devi, Mapureba, Gay Shanti Singa, Cancer Naduna laying no Papisalitabi Awaba Mayung Naduna Lady Basida, Nasi Lamding Educated Welfare Association, Lewagi, Thomising Lupali sing Kungani Pan Kusina Kredi, Cancer Naduna Lady B Ahanbesi, laying Nabahona with the Maki, Yumpam Pop later of Muni. Asingumba awabi mungasida tamthiraba laina cancer na amuk na silaktuna awabi mathakta awaba mu oire asigumba awabi mungasida tungwan laikai gi mi samaga tara romna lewagi kuthangda tengbang pirakpagi damakta lewagi president SOJ na thagatpa phungdurakli loinana miyamna sil gi tengbang pibirakpagi damakta su cancer na aduna lairibi ahanbigi maikai desu miyamna tawbimal khangba ulakli amaramdana War on drug ki khongjang bu karem kathai naruba miyemana lanjare haine singdurakli Manipur gi meikaba ni sagi maru phongna muthana bas minister en berena lusing makhada sangsilakdi bu war on drug ki khongjang asi bu karem kathai na duna Bisnupur district ki manungsana Moirang Kumam lekai de leiba Arun Kumar ko miyesina social media lana pau sandoluba matungda magna tawriba thabadu lanjare ngakpi haina Manipur lengak ta singdurakli Pauxi Singi, Mapamda, Arun Kumar, Singdurak Ribo Wapamdi, Haujuk Lengan, Satarikliba, war on drug Hongzangi Matanga, Karim Katainaba, Wahaikara, social media Fundok to Natagalore, Masigumba, Aran Mataba, Simatumuna, Tauzer, Madi Lengana, Nasana, now Nikami Dungapi, Ohana Fundoki, Mana Makatana Fundoki, Igi Imanaba, Isili now, Yamama di Manipur, Miamna, Mayakava, drug the Gilabna, Leminas Henesu, Magna Pauxi, Kutanga, Apple Toki. Amaramdana MLA KBbu Minister Pampiduna Social Welfare Department Pahanbiu Association Hadak Pangthoki Batarani Thoi Shuba Assembly Election BJP gi Mai Pakraba MLA Kuntraga Nithoi gi Manungda Tampaki oina nupi MLA ama oiriba Nauria Pakhanglakpa Kendra gi MLA Soraisum KBbu Minister Pampibiduna Social Welfare Department Pahanbiu aina All Manipur Handicapped Person Welfare Association gi Mekedi gi Manipur Minister da taksilakli Lub asida press ta phongdorapagi matunginadi Disable Oriba Miyosing Yokatuna Kunai Sida Makogi Pibam Foganaba MLA SKB na Saikagi Mamangdi Hanbelaitana Honaraki
Matam-matamgi khudongchadaba kaya disabled singna thengnaduna lakpada KBDB na MLA oidringagi mamangdagi mateng pangbiduna lakhi haujuk mangna MLA oirabanina maki maikei angama mateng pangduna sakhotlam jel saruk yaduna honaduna lakli masigi mathakta BJP gi MLA singi manungna tampaki oina nupi MLA amakhak oidiba S Kebida Minister Pham Pibiduna Nupi da Pangal Sakti Pibiba Amadi Nupi gi Thagwong Khat Hanbada Makpusu Sarugya Hanbiu Han Association Asina Makatana Fungdurakli Amaromdana Jiribam Police na Miyama Lupa Lakun mga rom gi brown sugar kona na Phare War on Draki Sarwa Moina Malem gi Kaithil Lupa Lakun mga rom gi Belwe gidaba brown sugar soft cap kun mga ga loinana Miyama ngarang numidang pung tara makhairam taba matamna Jiribam narcotic cell gi Esai Krishna Sarmana Lusimuti Mamana Impal Jiribum Lambigi Paringi Langang Pokvida Freaking Seking Satabada Fakat Pangamle and Jiribum District Police KSP SK Ravi Kumana Fundurakli Brown Sugar Kona Farava Mue to the MD Azamir Saikun Apokpa MD Azaman Kawi Kaksing District Manungsan Bas Horame Alekaidigini Mueshina Brown Sugar Dutata Innova registration number AS01W9570 Sida Haptuna Thorapada Langang Pokpida Fabangam Kibani Gari Edu Sek over the brown sugar Yabu Soap Cave Kungamanga Fambangam Kisohidi Atopa Pomana Saknairaba violinist Haisna Vagat Lakidre Kunung Isay Saisak Miamna Tudo Hindona Sakang Naraba Lakidrava Tanga Mongol Zogi Masan Pasaknairaba violinist Haisnam Vagat BP Stone Maramoraga Lakidre Mana Lakidab the Lamda Masiki Miyakana Awaba Fungo Pugaluna Mami TVG Managing Director Ojit Kumar Elang Mamnasu Tamoy Shona Awaba Fundorakiluna Lakidravagi Mumuna Mayuna Horiba Waba the Susarugari Hana Fundorakli Makasa Tarakpo to Papokra Memna Tentak Tentak Tamzaramge Manipuri Cinema Sayankai Shurakpa Golden Jubilee Thoram Pangtonava MSF DS na Sem Saba Loikre Manipuri Cinema na Malemgi Cinema gi Phambakta Khongdarakgi Sayangkai Suba Golden Jubilee gi Thoram Makha Sathanava Manipuri State Film Development Society MSF DS Sem Saba Loiriana Society Sigi Secretary na Press ta Thorok Sirola Man Haidi Sirola Sinahai Sahi Amasubna Leptana Satharakadaba Thoram COVID-19 pandemic na Maramoiraga Matam Khara Leptuna Lakivani First Aikugi Impal International Film Festival na Marueba Thoram Moiduna Laklibi April Kundagi Hogadoriba Golden Jubilee gi Thoram Sigi Saru Amoina Ngarang Mars Kungaturutagi Numitaruni Satagadaba Lamdamasigi Cinematography Amadi Director Singueba Cinematography Left Society Sigi Palace Auditorium da Ngarangdagi Hokre Hainasu Fundorakli Amaromdana Uripok Maikeda Harakumai Amata Fang Thokpidanava Kangalakli Class 10 amasung Class 12 ki board amadi council na lawa exam loidriba fabu uripok maikaida makalamatigi harakumay pangthokpidana ba uripok miyamda uripok apun bulubna press thadurok pasirula mana khangalakli lobasigi publicity secretary singtham nambamna press tholak pasirula sina hairibadi pandemic na maramoiduna sai anirom mahairoi khunai lairik Mapung Fana Tamangamdaba Madi School College Hangdavana Maramoiraga Mahairoi Kunai na Thengnariba Khudongchadaba Maram kaya COVID ke laina laisat ki fibam khajitang farakpana Maramoiraga School College Hangnarakpa madi board amasum council gi main exam sing pangthoknaba sem sarakpana Maramoiraga Mahairoi Kunai gi khanbiduna harau kumai tawbidana ba uripok miyamda lup asina appeal tawjabane hari Amaromda handak pangthokkodoriba board amasum council gi exam thagodoriba Mahairoi singbu uripok apunba Lup na su yay fa thawzal su pirakli hain su paus na makatana su fungdorakli makasa tarakpo ina to papaw na nursing na miyam gi lawri ba thawdang singthani ngai ni nandarani nursing na miyam gi damak lawri ba thawdang asi singthani ngai ni hain Manipur National Council gi register TS nandarani na fungdokre ngasi North AOC da leiba Asa Zina Complex da leiba Lairik Institute of Nursing gi taresuba base ZNM first year gi Nurses Kuntra giving lamp lighting amasum or taking ceremony gi thoramda Trained Nurses Association of India Manipur gi President and Tangbi amadi Lairik Memorial Charitable Society gi Secretary Zina Thongramna athoiba mithunglen oina su saruk yakhi Amaramdana World Theatre Day pangthokre theatre na miyoibi gi saktam ulli buda singtham theatre haibasi miyoiba magi asingba saktam utpa pos amani Wapam asingasi Theatre Arts and Literature Sinduna Manipur Dramatic Union Yay School
Police Land Impala Pangtukiba World Theatre Day gi thoramda thoramapu oina saruk yakiba Buddha Singtham playwright amasum eminence critic na haikibani mauna haikibada theatre na miyoibu khudingmak punsinna bu honabada asoba thodong lawri amasum dramatize tawduna miyoiba masil gi marakta lainariba marising mayeksang ulik artist singi pungning singsiladuna mamangda lairama theatre gi mawong adugi mathakta experimental theatre room da hiena hona haningba ki apamba phongdoki makasa tharak poina to papa mana lenga asina capital expenditure da ahenba miyeng thamli economy da multiplier effect leibana lenga asina capital expenditure da ahenba miyeng thamli senba sai inglising ani ga kundagina kungi manungda capital outlets ki expenditure mamangi sahidagi sar samaga taraga mato hengatuna lupa crores lising ani ga samri ga kuntraga mapan oiki lenga asina senba sai inglising ani ga kundagina kunga mathoida leiba outlay asi senba sai inglising ani ga kunga mathoidagina kunga ni thodi hengana bo honari wapam asen dak sata kiba tarani thoi shuba manipur legislative assembly gi ahan mifam haudokloduna manipur gi governor laganisana house ta thamkibani governor na makha taraduna covid-19 laisat asina mara moiduna resource mobilization tawbuda awaba mayu ngarabasu lenga asina government expenditure asi hengat hanana bo hotnai natragana yamdrabada laisat mamangda oiram lairamba mawong aduda adumak thamna bo honari senba sai inglising ani ga taraga mapandagina kunda lupa crore lising taraga tereka samago humfuga mangagi apunba sading lerambadu senba sai inglising ani ga kundagina kunga mathoida lupa crore lising kungani thoga samriga humfuga mangari hengaki lenga asina health sector gi funding da sauna hengat hanki senba sai inglising ani ga kundagina kunga mathoida health and family welfare gi expenditure si lupa crore lising ani ga sumna gi maudra ga tare oiki masigi manungda sar yangkai ga mangadi capital asset sing siembagi damangni PFMS ki anauba SNA model da on khatpa si leba si manipur na khwairi ki ihan hanba rise oire amarumdana laingak na tumina laisinba yaningde manipur amasum nagaland ani lona bada leiba jugo tampak da anoba tourist spot ama oirakpadagi southern angami youth organization sapona makoigi jurisdiction manung sanmani haiduna state asigi advanced farms naharol amadi jukoli liyengba satpasingda toin apan mapi bedigi hairiba tampasi manipur gi lamni haina mau council na phungdok lubada kohima amasum masiga naknaba kaithel kyada mau gi kaithel phambising fawa athingba pihibu wathok manipur gi miyam ngasi fawa kaunadri masigumba mahoksa khusem makhatana manghanba thingnaba manipur lengana state asigi manung sanbada leiba juko tampakta police outpost ama thambaga loinana lam koibisingi potha sangsing amadi anauba lambi semgat sakalakpada southern angami people's organization kowa voluntary organization amana yaningdaba phongdoktuna tha asigi kunga mathudigi kunga humdoi fawa manipur yawgdaba passenger bus amadi truck sing athingba pirambadagi matam kaktana imphal dimapur lambi da ban kaukibasi yamna lepakthibani manipur lenga ki mayokta nagaland gi voluntary organization amana khud thingjalakpa nagaland lenga na tumina laisilibasi manipur state council AIYF na akan mamong yaning ba phungdokli loinana yamna toina manipur lengakta singnariba sapo amasum southern angami youth organization animaksi aini yadaba sangstana mo ina lauthona ba manipur gi minister na nagaland lengakta taksingadabani haiba wafam su thamrakli amarumdana harau kumai lepiyu luf oripok maikei da class 10 amasum 12 ki board amadi council gi exam loidriba fawa makalamati gi harau kumai pangthok fidanaba oripok miam da print amasum electronic media gi kuthangda paujin jari haina oripok apun luf ki publicity secretary singtham nambam gi surolamana sumakata na phongdorakli makasa tharak poina to perform Russia gi general taruk yauna lanmi lising taraga taruk songarom sikre army intelligence chief lapthokre army secretary famthatokre Russia na Ukraine satharibo operation kefta satharamadu hongdoktuna atopa mafam kyada sathaduna bomb thadaba missile kapsin ba haujiksu leptri hana kef amadi merokon bomb thadaduna amadi missile kapsin duna sathakiba operation adu haujikna mafam kyada sai thoktuna akan mamong sathakre military operation asida haujik faw Russia gi general taruk yauna lanmi lising taraga taruk songarom sikrari amana intelligence from Lakthokhibaga loinana army gi secretary su matom da resign tokre hanana Putin gi advisor masamang na from thatoklaba matung haujik leba aduda pena daba kya lakle
आर्मी मरक्तसु चाउना पेनादब लेबिगी ममी तारे हाइदि सिखिबसिंग अदुगी मनुंगदा जनरल तरुक अदु नतना आर्मी की ऑफिसर कया यावे हाइनसु एजेंसी की पाउना हाइदि अमरमदा स्कूल अमदी थिएटर बोम थादादुना अटैक तौखिबा थवोंगबु पृथ्वी की लेबा क्याना कंडेम तोखरे नकल अमरमदा नाटो की लनमिसिंग यूक्रेन की अखोइबदा थोमजिनखिबगा लोइनना यूक्रेन मुंगाक सेननबा कोइसिनदुना लेखरे हाइदि यूक्रेन के युमलोनब लेबाक कयानसु नाटो की लनमिसिंग लैसिंख्रे अमरमदा यूनाइटेड नेशन रशिया की थवोंग अदुबु कंडेम तौबगु लोइनना थिएटर अमदी स्कूलसिंग बोम थादाबदु तौफम थोक्ते हाइना अकनब वार्निंग तौख्रेसु हाइदि तेंतकना अमरमदना पाकिस्तान की प्राइम मिनिस्टर इमरान खान मसिंग याम्ब कांगबुना साउकोली हाइबदु हयेंग संयेंग तौगदरि पाकिस्तान की प्राइम मिनिस्टर इमरान खान मसिंग याम्ब कांगबुना साउकोली हाइबदु बोट लौनबा नान पांगथोकदबदु यैथोरकपदिगी हयेंग लेबा अदुगी पार्लियामेंट संयेंग पांगथोलगने हाइदि अमरमदना जम्मू काश्मीर की तुआन तुआन मफम अनिदिगी पोखाइब याबा मसाकसिंग फंगले सिक्योरिटी फोर्स ने सतखिब ऑपरेशन जम्मू काश्मीर की तुआन तुआन मफम अनिदिगी पोखाइब याबा मसाकसिंग फंगले हाइदि अमसुम टेररिस्टना लोटुना थमनबा पोखाइब याबा मसाकसिंग जम्मू काश्मीर की मफम अनि अननाथ अमदी पुंछ डिस्ट्रिक्ट की हारिबा पोखाइब याबा मसाकसिंग अदु फंखिबने मफम अदु हौजिकु सिक्योरिटी फोर्स ने कोइसिनदुना थमलगा ऑपरेशन चथारि सोहाइदि हौजिक ओइनदि म्याम पाउक्सि मतंग असे लुसिनजरगे अमसुम पाथोकसकिब सोखिब लानकिब यावरसु म्याम नंगाफिगनि मतम मतम गे बा मरोइबि इ पाउक्सिंगसु म्याम दे लेप लेतन अपडेट पिजरके हनसु चैनल सिगी मेकेदिगी म्याम गे मफम द थमजरि एंड थैंक यू